खुरुमजे मैं पुनमक कंगले टूजेन मैं मफमदा मरुब ई पाउ खरा पुदुन लाक्चरी अहानबा पाउदा अतोमी की मचानुपीदा इज्जत मांगली हाबेगी मरालदा कोर्टना मतई मनाउ जेलदा थबक सुबगी फादोक पीखरे ngasi fast track special court number 1 na 2019 gi August ahumda thokiba thodok amaga mari leinana sagol tongma mayai likai digi moirang thim ibo chawba singa amasung mahaki loinabi moirang them ongbi angau leima Elias Abe Devi bu under section Proxo Act 2012 amasung 34 IPC section की मखादा हौकिबा अगस्त की कुंतरेता मराल लेरे हन लाउथोखरबा मतुंग ngasi court asina ibo chobu maral ngi matungna lupa lising yangkai fine thihenduna amadi sahi manga jail de thabak subagi phadok pi khibaga loinana maki loina bi morangthem ongbi ngaulema Elias Abebuna tha ahum jail de thabak subagi phadok pi khibani prosecution na court pikhala khiba report singi matung in 2019 gi August tha the man accused oiriba ibo chobana mahaki loina lona bi nupi gi sahi nauribi macha nupi amabo masing khangni ijat mangali haibagi complaint sing hariba victim oribi nupi asigi mama na Impal West Women Police Station da tharakhiba complaint amagi matung ina ibo chomsung ngaulema Elias Abe amadi khaide mayali kaidigi Hawaii bam manglem jaw sei yangkhema toi koba mioi asi police na phara matung makhoi mathakta FIR number 3309 2019 WBS IW under section 6 by 21 Proxo Act 2012 amsung 34 IPC panduna makhoi gi mathakta investigation chathab horokibani tungda case asigi IO na hariba accusing asigi mathakta court ta sa sit thangalakuna case asigi trial chathaba horokibani tungda mara leire haiba sa sit singda yauriba hawaibam manglem jaw singa si court ki hearing chathaba matamda case asiga mailena mahaki involvement si prima facie evidence oibana puthokpangam daba maramna court na mara leite haina lauthokhi ani suba pauda PM na mireibak chatnabagi matam leirabasu Manipur budi kaisu thauksade Prime Minister Narendra Modi na foreign diplomacy gi oiba thabak sing letna paikhalabasu lebak manungi oiba issue ama oiriba Manipur gi matang dari karimata thauksade hana Congress ki lusingba Joy Ram Ramesh na phongdokre AICC ki General Secretary Joy Ram Ramesh na mahaki ex ta thagalakkiba warol amada haribana Kanglup ki irang na matam sana waba mayong leiriba Manipur gi miyam na state aduda Prime Minister karam kana lakatage haina ngairaga leiri adubo Prime Minister na kaimata thauksade adu mirei bakta di amna toina sali ngasi August ko mapam sung kuntha asi Prime Minister Narendra Modi Japan khongset pangthola matung mapum dudagi amung numi nini gi khongset China gi Shanghai Cooperation Organization gi annual summit saruk yagadabani Prime Minister Narendra Modi gi maikeri ma khongset asi lebak sing asigi marakta hena phaba mari thambaga loinana malemda santi thamno honabda chawba kana ba kaya masu pigadoribni haina phongdokle ahum suba pauda nupi oibi singbu abortion na maram oraga sibi chang hanthana bohonabda matik chaba infrastructure ningthina train tawba doctor nurse amadi staff sing leigadamni Dr. Mina Seram stigma discrimination laitana naupuduna pukalakliba patient adugi privacy ngakna chatkadaba ningthina train tawba doctor nurse singna soidang amdana abortion tawbai khudong chaba singi matang ngasi enhancing safe abortion rights and respectful care for marginalized women in Manipur haiba nomage workshop amma pangthokre loina nupi oibi singbu abortion maram oiraga sibi cha hantana honabada matik chaba infrastructure ningtina train tawraba doctor nurse amdi staff sing legadabni haina National Health Mission Manipur gi maternal health advisor Dr. Mina Serana phondokre Chingmei rongda leibo hotel classic grande pangthokiba workshop adu maternal health society state health society National Health Mission Manipur nasinuna Institute of Social Research Development ISRD ga khusana pangthokibani tharomaduda Health and Family Welfare gi commissioners Sumanta Singha Health Services ki director Dr. Chambho Gonmai Family Welfare Service ki Director Nongthombam Hemanta Kumar amadi Health and Family Welfare ki Joint Secretary Dr. Banti Konthok Jamna Singman Maru Bami Sing Saruk Yaki Hairi Angi Pauda Patanada BJP amadi Congress ki Wakar Masin Khut Thongnakre Prime Minister Narendra Modi amdi mahaki apokpi ki mayokta phajada wai wata sinaki habi wahokda BJP amsung Congress ki Wakar Singh Patanada Khut Thongnakre Mikhal Pangthok Kodorba Bihar da Congress ki lusingba Rahul Gandhi na voter adhikar jatra da wa ngang ki bada Prime Minister amdi mahaki apokpi mamagi maram da phajada wai wata sinaki habi mayokta BJP ki masing yamlaba Wakar Singh asi
ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯃ ꯆꯠꯈꯤ ꯔꯦꯂꯤ ꯆꯠꯂꯤꯉꯩ ꯃꯅꯨꯡꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔꯁꯤꯡ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯒꯤ ꯋꯥꯀꯔꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯔꯛꯈꯤꯕꯅꯤ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯅꯤꯇꯤꯟ ꯅꯕꯤꯟꯅ ꯍꯥꯏꯈꯤ ꯀꯪꯒ꯭ꯔꯦꯁꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯕꯤꯍꯥꯔꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔ ꯑꯃꯅ ꯍꯥꯏꯕꯗꯤ ꯃꯗꯨꯗꯤ ꯕꯤꯖꯦꯄꯤꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯅꯣꯡꯃ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ